ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯐꯥꯈꯤꯕ ꯃꯤꯆꯝ ꯔꯣꯃꯦꯟꯕꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯏꯃꯥ ꯃꯌꯥꯝꯅ ꯑꯄꯨꯟꯕ ꯑꯣꯏꯅ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤ꯫ ꯃꯣꯠꯕꯨꯡꯗ ꯃꯩꯇꯩꯂꯣꯟ ꯉꯥꯡꯂꯨꯕ ꯅꯥꯒꯥ ꯑꯃ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯝꯊꯤꯅ ꯐꯨꯊꯔꯛꯂꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯃꯣꯠꯕꯨꯡꯗ ꯂꯩꯕ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤ ꯀꯣꯂꯦꯖ ꯒꯦꯠ ꯃꯅꯥꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯒꯥ ꯅꯨꯄꯥ ꯑꯃꯗ ꯀꯨꯀꯤ ꯂꯣꯟꯗ ꯍꯪꯂꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯈꯨꯝꯂꯨꯕꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯒꯥ ꯅꯨꯄꯥ ꯑꯗꯨ ꯇꯝꯊꯤꯅ ꯐꯨꯊꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯃꯈꯟ ꯀꯪꯂꯥꯇꯣꯝꯕꯤ ꯅꯥꯒꯥ ꯐꯣꯔꯝ ꯇꯥꯡꯈꯨꯜ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯪꯂꯥꯇꯣꯝꯕꯤꯅ ꯄꯨꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯥꯡꯈꯤꯕ ꯋꯥꯍꯦꯡꯕꯝ ꯒꯧꯔꯍꯔꯤ ꯉꯔꯥꯡ ꯑꯍꯤꯡ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯟ ꯉꯥꯛꯄ 5 ꯐꯥꯕꯗ ꯌꯥꯎꯒꯅꯤ ꯍꯥꯏꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯃꯥꯟꯗꯣ ꯑꯣꯁꯤ ꯕꯤꯕꯦꯀꯥꯅꯟꯗꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯨꯏꯀꯨ ꯇꯥꯎꯟꯁꯤꯞꯇ KIAꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯉꯩꯗ ꯃꯤꯂꯤꯇꯔꯤ ꯑꯥꯔꯃꯤꯅ ꯄ꯭ꯂꯦꯟ ꯕꯣꯝꯕꯤꯡ ꯇꯧꯔꯛꯇꯨꯅ KIAꯒꯤ ꯇꯔꯥꯒ 5 ꯁꯤꯈ꯭ꯔꯦ꯫ MLA 3 ꯑꯃꯁꯨꯡ ex-MLA 4ꯒꯤ ꯃꯊꯛꯇ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁꯁꯤꯡ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃꯨꯛꯀꯁꯨ ꯄꯤꯈꯠꯂꯛꯂꯦ꯫ CKMA ꯁꯤꯟ ꯀꯨꯀꯤꯖꯣ ꯑꯥꯔꯃꯤꯒꯤ ꯗꯦꯕꯤꯗ ꯇꯥꯏꯊꯨꯟ ꯀꯧꯕ ꯑꯃ ꯌꯥꯎꯅ ꯀꯦꯗꯔ 2 ꯀꯅꯥ ꯑꯦꯔꯤꯌꯥꯗ ꯀꯥꯞꯅꯕꯗ ꯁꯤꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯈꯣꯡꯗ CFꯀꯤ ꯒꯥꯔꯤ ꯊꯤꯡꯂꯦ ꯍꯥꯏꯅ ꯄꯥꯎ ꯊꯥꯒꯠꯄꯤꯔꯤꯕꯗꯨ ꯑꯔꯥꯟꯕ ꯄꯥꯎꯅꯤ꯫ ꯃꯤꯌꯥꯝꯅ ꯕꯟ ꯇꯧꯕꯒꯤ ꯉꯥꯏꯍꯥꯛ ꯂꯝꯕꯤꯗ CFꯀꯤ ꯒꯥꯔꯤ ꯃꯤ ꯆꯤꯟꯕꯒꯤ ꯄꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕꯁꯤꯡꯗ ꯂꯥꯡꯕꯟ ꯍꯩꯊꯥ ꯂꯩꯊꯥ ꯇꯝꯈ꯭ꯔꯦ꯫ IMꯒꯤ ꯀꯦꯗꯔꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯃꯤꯍꯥꯊꯤꯅ ꯍꯥꯠꯈꯤꯕ ꯑꯀꯣꯏꯖꯝ ꯅꯣꯡꯉꯥꯟꯕꯒꯤ ꯀꯦꯁ ꯂꯧꯈꯠꯂꯨ ꯍꯥꯏꯕꯗ NIAꯅ ꯃꯔꯩ ꯇꯧꯗꯨꯅ ꯂꯩꯔꯕ꯭ꯔꯥ?